ꯑꯍꯥꯟꯕꯗ ꯌꯦꯡꯕꯔꯥꯡ ꯄꯨꯅꯛꯄꯨ ꯅꯦꯝꯖꯔꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯇꯔꯦꯠꯀꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯍꯩꯖꯕ ꯑꯥꯏꯇꯦꯝ ꯈꯔ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯇꯔꯦꯠꯀꯤ ꯆꯥꯛꯍꯥꯎ ꯆꯦꯡꯒꯤ ꯄꯦꯀꯦꯠꯇꯨꯗ ꯑꯩꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯆꯥꯛꯍꯥꯎꯒꯤ ꯕꯤꯕꯤꯝꯕꯥꯞꯀ ꯀꯤꯝꯕꯥꯞꯀ ꯁꯦꯝꯕꯗ ꯑꯗꯣ ꯆꯥꯛꯍꯥꯎ ꯐ꯭ꯂꯣꯔꯒꯤ ꯄꯦꯀꯦꯠꯅꯦ ꯁꯤꯅ ꯑꯗꯒꯤ ꯁꯤꯅ ꯆꯥꯛꯍꯥꯎ ꯕꯨꯖꯤꯌꯥꯒꯤ ꯁꯤ ꯕꯨꯖꯤꯌꯥ ꯁꯤꯗ ꯂꯩꯔꯦ ꯕꯨꯖꯤꯌꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀ꯭रिꯁꯄꯤ ꯑꯣꯏꯔꯒ ꯊꯨꯝꯄꯦꯠ ꯇꯧꯔꯒ ꯆꯥꯛꯍꯥꯎꯗꯤ ꯑꯗꯨꯝ ꯊꯨꯝꯃꯤꯗꯅ ꯑꯇꯣꯞꯄ ꯀꯩꯝ ꯍꯥꯞꯇꯕꯅꯤꯅꯀꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯆꯥꯉꯥꯡ ꯑꯃꯒ ꯇꯧꯔꯒ ꯆꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯏꯅ ꯊꯛꯄꯗ ꯆꯥꯡ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯎꯒꯗꯕ ꯄꯣꯠꯅꯦ ꯒꯨꯂꯥꯁꯨ ꯌꯥꯎꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯄ꯭ꯔꯗꯛꯁꯦ ꯂꯩꯕꯁꯦ ꯀꯨꯏꯁꯜꯂꯛꯑꯦꯕ ꯑꯩꯅ ꯒꯨꯂꯥꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯆꯥꯔꯨꯕꯗ ꯍꯧꯃꯟꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯣꯔꯗꯔꯗꯤ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯌꯧꯔꯛꯄ ꯅꯪꯗꯕꯤꯗ ꯃꯌꯥꯝꯅ ꯆꯥꯛꯍꯥꯎꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯃꯣꯏ ꯇꯔꯦꯠꯀꯤ ꯁꯤ ꯗꯥꯏꯔꯦꯛ ꯋꯦꯕꯁꯥꯏꯠ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟꯗ ꯆꯪꯉꯒ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯔꯦ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯃꯣꯏꯒꯤꯁꯦ ꯉꯁꯤꯗꯤ ꯆꯥꯛꯍꯥꯎꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯕꯅꯤꯅ ꯆꯥꯛꯍꯥꯎꯒꯤ ꯀꯥꯟꯅꯕ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯈꯪꯖꯕ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯆꯥꯛꯍꯥꯎꯁꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯋꯦꯠ ꯂꯣꯁꯇꯁꯨ ꯀꯥꯟꯅꯩ ꯑꯩꯁꯤ ꯃꯊꯪ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯒ꯭ꯂꯨꯇꯟ ꯐ꯭ꯔꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯤꯟ ꯐꯥꯏꯕꯔ ꯑꯦꯃꯤꯅꯣ ꯑꯦꯁꯤड ꯑꯗꯨꯒ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯔꯥꯏꯁ ꯐ꯭ꯂꯣꯔꯕꯨ ꯑꯣꯏꯒꯦꯔꯥ ꯆꯦꯡꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯣꯝꯒꯤ ꯗꯦꯂꯤ ꯐꯨꯗꯇ ꯑꯗꯨꯝ ꯌꯥꯜꯂꯒ ꯍꯥꯞꯄꯤꯕꯗ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯕ꯭ꯂꯦꯛ ꯔꯥꯏꯁ ꯑꯩꯈꯣꯏ ꯆꯥꯛꯍꯥꯎꯁꯤꯅ ꯕ꯭ꯔꯦꯟꯒꯤ ꯍꯦꯜꯊꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯍꯥꯏꯗꯤ ꯆꯥꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯁꯦꯝꯃꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯆꯥꯛ ꯅꯠꯇ꯭ꯔꯒ ꯆꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯄꯤꯖꯕꯤꯕꯗ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯗꯒꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯒ ꯕꯦꯂꯤ ꯐꯦꯠꯁꯤꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯛꯑꯥꯎꯠ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄ ꯑꯗꯩ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯔꯁꯨ ꯕꯦꯂꯤ ꯐꯦꯠꯁꯦ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ ꯑꯩꯁꯦ ꯍꯛꯆꯥꯡꯁꯨ ꯆꯥꯎꯈꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩꯕ ꯃꯨꯛꯕꯥꯡ ꯇꯧꯔꯁꯨ ꯑꯗꯣ ꯕꯦꯂꯤ ꯐꯦꯠꯁꯦ ꯈꯔ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯗꯥꯏꯇꯦꯔꯤ ꯐꯥꯏꯕꯔꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯆꯥꯛꯍꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯁꯦ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯊꯟꯒꯠꯂꯒ ꯂꯩꯔꯒ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀ꯭ꯔꯦቪꯡꯁ ꯑꯣꯏꯍꯟꯗꯕꯗꯣ ꯑꯇꯣꯞꯄ ꯑꯗꯨꯝ ꯐꯨꯜ ꯑꯣꯏꯔ ꯂꯩꯔꯗꯤ ꯑꯇꯣꯞꯄ ꯆꯥꯁꯟꯗ꯭ꯔꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯋꯦꯠꯇꯨ ꯑꯗꯨꯝ ꯍꯟꯊꯖꯔꯦꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯗ ꯐꯥꯏꯟ ꯂꯥꯏꯟꯁ ꯔꯤꯡꯀꯜ ꯂꯥꯛꯄꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯁꯤ ꯆꯥꯡꯁꯦ ꯑꯗꯨം ꯌꯥꯎꯕꯅꯤꯅ ꯁ꯭ꯀꯤꯟꯗꯁꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯋꯦꯕ ꯑꯗꯨꯅ ꯆꯥꯛꯍꯥꯎꯁꯦ ꯑꯗꯨꯝ ꯑꯇꯩꯗꯤ ꯌꯥꯝ ꯍꯥꯏꯖꯔꯔꯣꯏꯒꯦ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯔꯝꯃꯒꯦ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯗꯥꯏꯠꯇ ꯑꯗꯨꯝ ꯏꯟꯀ꯭ꯂꯨꯗ ꯇꯧꯕꯗ ꯑꯗꯨꯝ ꯀꯥꯟꯅꯕꯒꯤꯔ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯛꯇ ꯁꯨꯝ ꯆꯥꯔꯒ ꯁꯨꯝ ꯕꯣꯔꯤꯡ ꯑꯣꯏꯗꯅꯕꯅ ꯑꯩꯅ ꯑꯇꯣꯞꯄꯁꯨ ꯁꯦꯝꯖꯕꯅꯦ ꯆꯥꯛꯍꯥꯎ ꯈꯦꯔ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯃꯁ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯥꯎ ꯈꯦꯔꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯃꯊꯪꯗ ꯁꯦꯝꯖꯔꯒꯦ ꯑꯩꯅ ꯆꯥꯛꯍꯥꯎ ꯈꯦꯔꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯅꯗꯅ ꯂꯩꯔꯦꯅ ꯉꯁꯤ ꯈꯪꯅꯗꯕ ꯍꯥꯏꯗꯤ ꯈꯔ ꯁꯦꯝꯅꯗ꯭ꯔꯤꯕ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯁꯦꯝꯖꯔꯛꯄꯅꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯏꯆꯪ ꯆꯪꯗꯕꯤꯗ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯦꯅꯤ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯐꯪꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯈꯨꯠ ꯌꯥꯝ ꯆꯪꯕꯒꯩꯁꯨ ꯅꯠꯇꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯁꯦꯝꯕꯤꯅꯤꯡꯉꯒꯗꯤ ꯍꯥꯎꯅ ꯆꯥꯕꯤꯅꯤꯡꯉꯒꯗꯤ ꯍꯦꯜꯗꯤ ꯑꯣꯏꯕꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯆꯥꯛꯍꯥꯎꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯆꯕ ꯆꯥꯛꯍꯥꯎꯒꯤ ꯄ꯭ꯔꯗꯛꯅ ꯑꯗꯨꯝ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯣꯀꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯌꯥꯝ ꯁꯤꯁꯦ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯇꯔꯦꯠꯀꯤ ꯋꯦꯕꯁꯥꯏꯠ ꯑꯃꯗꯤ ꯑꯦꯃꯥꯖꯣꯟ ꯂꯤꯡꯛ ꯀꯩꯀꯥ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯛꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯃꯣꯏ ꯀꯦꯛ ꯀꯩꯀꯥꯗꯣ ꯑꯣꯐꯔ ꯃꯌꯥꯝ ꯄꯤꯕ ꯌꯥꯎꯕꯅꯦ ꯑꯩꯁꯨ ꯊꯦꯡꯅꯩꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗꯒꯤ ꯄꯨꯊꯣꯛꯆꯕ ꯇꯔꯦꯠꯀꯤ ꯆꯥꯛꯍꯥꯎ ꯆꯦꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯉꯁꯤꯗꯤ ꯆꯥꯛꯍꯥꯎ ꯀꯤꯝꯕꯥꯞꯅꯦ ꯕꯤꯕꯤꯝꯕꯥꯞꯅꯦ ꯁꯦꯝꯃꯤꯟꯅꯁꯤ ꯆꯥꯛꯍꯥꯎꯁꯦ ꯀꯥꯝꯊꯣꯛꯄꯤꯔꯅꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯚꯦꯖꯤꯁꯤꯡꯗꯣ ꯁꯦꯁꯃꯤ ꯑꯣꯏꯜꯗ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯄꯤꯔꯅꯤ ꯑꯩꯅ ꯁꯦꯝꯗꯣꯏꯁꯦ ꯊꯕꯤꯅꯦ ꯁ꯭ꯄꯤꯅꯥꯆꯅꯦ ꯀꯦꯔꯠꯅꯦ ꯆꯥꯛꯁꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯊꯣꯡꯕꯤꯕ ꯑꯣꯏꯔꯗꯤ ꯈꯤꯇꯪ ꯌꯥꯏꯁꯟꯕꯤꯌꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯥꯅꯕ ꯀꯤꯝꯕꯥꯞ ꯍꯧꯔꯁꯤ ꯁꯤꯋꯤꯠ ꯁꯤꯠꯁꯤꯗ ꯆꯥꯛꯁꯦ ꯐꯖꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯔꯅꯤ ꯌꯦꯔꯨꯝꯁꯤꯗ ꯀꯦꯔꯠ ꯃꯌꯥꯝꯅ ꯍꯥꯞꯅꯤꯡꯕ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ ꯚꯦꯖꯤꯁꯦ ꯑꯩ ꯁ꯭ꯄꯤꯅꯥꯆꯅꯦ ꯊꯕꯤꯅꯦ ꯑꯗꯒꯤ ꯆꯤꯀꯟ ꯈꯔ ꯇꯥꯎꯔꯒ ꯍꯥꯞꯆꯕꯅꯦ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯤꯝꯕꯥꯞ ꯔꯣꯂꯔ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯨꯠꯅ ꯏꯂꯥꯏ ꯂꯥꯏꯅ ꯔꯣꯜ ꯇꯧꯕ ꯌꯥꯕꯅꯦ ꯁꯤꯁꯦ ꯐꯖꯅ ꯔꯣꯜ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯀꯛꯄꯤꯔꯒ ꯀꯤꯝꯕꯥꯞ ꯑꯣꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯏꯂꯥꯏ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯕ ꯌꯥꯏ ꯁꯤꯅ ꯁ꯭ꯋꯤꯠ ꯑꯦꯟ ꯁ꯭ꯄꯥꯏꯁꯤ ꯆꯤꯀꯟꯒꯤ ꯁꯣꯁꯅꯦ ꯒꯣꯆꯨꯖꯥꯡꯅꯦ ꯆꯅꯝꯅꯦ ꯆꯤꯅꯤꯅꯦ ꯁꯣꯌꯥ ꯁꯣꯁꯅꯦ ꯈꯤꯇꯪ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯧꯍꯟꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯄꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟꯗꯣ ꯑꯩꯅ ꯅꯥꯀꯟꯗ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯒ ꯑꯗꯒꯤ ꯁꯦꯁꯃꯤ ꯁꯤꯗ꯭ꯁꯀ ꯆꯥꯏꯁꯟꯕꯤꯔꯒ ꯐꯖꯅꯕ ꯕꯤꯕꯤꯝꯕꯥꯞꯇꯤ ꯌꯥꯝ ꯂꯥꯏꯔꯦ ꯆꯥꯛꯁꯦ ꯕꯥꯎꯜ ꯑꯃꯗ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯅꯤ ꯚꯦꯖꯤꯁꯇꯣ ꯍꯥꯞꯆꯟꯕꯤꯔꯅꯤ ꯆꯤꯀꯟ ꯈꯔ ꯍꯥꯞꯆꯟꯕꯤꯔꯅꯤ ꯒꯣꯆꯨꯖꯥꯡ ꯁꯣꯁꯇꯣ ꯍꯥꯞꯆꯟꯕꯤꯔꯅꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯇꯣꯡꯍꯜꯂꯒ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯄꯨꯛꯁꯨ ꯌꯥꯝ ꯊꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯑꯩꯅ ꯁꯦꯝꯖꯈꯤꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯤꯝꯕꯥꯞꯅꯦ ꯐ꯭ꯔꯥꯏꯗ ꯆꯤꯀꯟꯅꯦ ꯑꯗꯒꯤ ꯕꯤꯕꯤꯝꯕꯥꯞꯅꯦ ꯁꯨꯃꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯆꯥꯛꯍꯥꯎꯁꯤꯅ ꯁꯥꯟꯅꯔꯒ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯁꯛ ꯐꯖꯔꯗꯤ ꯂꯣꯏ ꯆꯥꯕ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯑꯍꯜ ꯂꯃꯟ ꯂꯣꯏ ꯆꯥꯕ ꯌꯥꯏ ꯁꯤꯗ ꯆꯤꯀꯟ ꯅꯨꯡꯁꯦ ꯑꯇꯣꯞꯄ ꯀꯩꯀꯩꯅ ꯁꯤꯟꯕꯤꯔꯒ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯁꯦꯝꯃꯒ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯕꯤꯕꯤꯝꯕꯥꯞꯁꯤꯗꯤ ꯊꯨꯡꯅꯕ ꯃꯤꯛꯁ ꯇꯧꯕꯤꯒꯗꯕꯅꯤ ꯂꯣꯏꯅꯃꯛ ꯖꯒꯥ ꯀꯣꯔꯅꯔ ꯑꯗꯨꯒꯗ ꯍꯥꯎꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯍꯥꯏꯖꯔꯛꯀꯦ ꯀꯌꯥꯝ ꯍꯥꯎꯒꯦ ꯍꯥꯏꯕꯗꯣ
Wow, ma'am, I cafe honey. Bibimbap se, Chakhao se, sticky with yam in chana go. Wow, Mapan lagi ma'am. TARET की Chakhao की product मैम से Amazon के काट लो delivery तो उन्हें अधुना सुमाइना हाउ ना से मैं तो पियो हमारा कुछ मथंगिसिना TARET की Chakhao फ्लोर से सिलेंडरगा अइना सेमजरक्तोइसे बाउ बनने स्टीम बन बर्गर सेमिनरसे दुदि Chakhao से बाउल अमा लौजरे अदुगा मैदा से हाप्तबिदा हन ट्राई तौ येंगे तो हाप्तरदि तादे दुना मैदा खितंग दि यानजरे थुमगा चीनीगा दुम हापचनजरे अदगी यीस्ट एक्टिव यीस्ट से सिलेंडरबियो अइना लौरिबा फ्लोर की चांग सेंगा 1.5 टेबलस्पून से हापचरे मैमना चांगेंगा दुम हापिबि याय सिदा बेकिंग पाउडर पिंच अमा हापचनजरे अदुगा संगम असाबा से खर खर हेरगा दो सेमदोइने सुमाइना फजना सेमनी अवाटपा चांगदो दुम हापियो कइसु काइदे फजना मुन्ना तोटखाइबिरने अदुदुगा पुंखाइमुक थम्बिर मतुंगदा अमुक्का तोटलगा तकपिरनी अइसु सिना हानबने बन सेमिसे अदो याम कन्ना फजना फ्लफीगा ओइद्रसु अदुम हाउदी हावे चावा याय अदो मथंगदगिदि अइसु खर खर हेरनी सिदैदि खंगबनिना सुमाइना शेप से लौबिरगा अदुम तकथोकपिरगा अखोइ बाउल अमना शेप तो अदुम चांग माननाबा ककथोकपिरनी मखा से Chakhao निना खर नपसनबनेबा अदुना सेतोकपदा नुंगाइनबा मखादा थाव खितंग तैबिरगा अदुम सत 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 तौबा याबने मखादा थाव खितंग तैबिरदि सत लौना अदुम इलाइ लाइना तौबने सुमाइना पल्लिसे पन्नदबिदा बाउबन की से हाना नाकल अमदा थाव तैबिरनी दुगा फोल्ड तौरनी दुगा स्टीम तौदोइने स्टीमर दसु होरेन पक्सनदनबा थाव हाना तैरगा हापथोइने स्टीमर सिदा अइना इसिंग बुरुंग 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 सौबसिदा स्टीमर से दुम हापचनगरनी मखुम खुमजला थमगरनी दुगा मैक्सिमम 10 मिनट्स अदुम 8 मिनट्स तदी दुम मुल्लबनेबको अदो आई 10 मिनट्स कुंबा थमे सुमाइना परफेक्ट ओइना तारे सि लोरगा अतोपा बेच अमा मुक तौरनी अइना ब्रेड से बर्गर सेमगे तौबनेबको सि अपाकपा मा यावरिसे सेसमी सीड्स खर चाइसनजरे मोंग मानबा सोमदना चिकन से ओवरनाइट मैरिनेट तौरबने ब्लैक पेपरगा चनमगा थुमगा अदुगा येरुम से लुपनबा थुम कितंग हापगा मिक्स तौबिरनी चिकन से येरुमदा फजना हाना कोटिंग तौबिरनी दुइदुगा अइने सिदा सिनैसे आटाने आटा सिदा अतोपा कई हापसु तुम कैसु काइदे मैमना फ्लेवर दो हेन गलहनबा अदुगा फजना डीप फ्राई तौबिरनी नाकलदा चंगदबा थबीने कैरेट ने बीटरूट ने टोमेटो ने सिसे फजना स्लाइस तौबिरनी होरेन फजना सत 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 हापखिबा यानबा अतोपा हापनिंगबा वेजीस लेबिरगा सूप मैमना चानागदबा दुम येंगगा दुम सिजनबिबा कैसु काइदे crispy chicken दुने पुरा crispy फजना ओइरे आटा खतने ngasi सिजनबसे अदो याम हावे मेहरनिट से पुरा ओवरनाइट तौरना मनुंग चंगगा चिकन से जुसी गा ओइरगा याम फजना हावे अदु सिसे बाउ बन की मनुंगदा हापनबने इना सेमदोइसे सॉस अमसु सेमजरके सॉस किना थाउ से खितंग सानबिरनी दगी गार्लिक हापचनबिरनी अखोइना सिजननिंगबा मोरोक से दुम हापिरनी अदुगा खोही हापिरनी थुम चानाबा हापिरनी अदुगा विनेगर खर हापिरगा ngасai चिकन स्लाइस तौबि हापचनबिर मिक्स तौरगा अदुम लोए Chakhao की बन सिदा मनुंगदा फिलिंग सिदा मैमना हापनिंग मोंगदा दुम हापगा सिनाबि यारनी आइदि सिदा लेटस खर हापचरे अदुगा चिकन ngасai सॉसता ngausanगिबदो मु हापचरे सिदा सुमाइना लेरे बाउबन से उबदा याम टेम्पटिंग ओइरगा हाउदो मानरा मैम हाउसा हावे
Sigi steam bun sina aina burger gi type ta same ge tawne bako steam bun burger adu sida mayo taibirani lettuce hapirani tomato se hapchare ngasai crispy chicken do pura mapak ama fagana hapchare sida cheese hapakini ma'am adu mathaki se ai ucharage loshalla kanda sauce is maina taizare mayo ga sauce ka smain taisale mathakta taret ki chakhao bhujia se yam unexpectedly yam hawe crunchy ga ma'am tang try tawbiyo changang siga thakpa yam na chanei
ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯨ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝꯕꯨ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤ ꯃꯌꯥꯝꯅ ꯍꯥꯞꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯃꯣ ꯑꯩ ꯁꯦꯝꯃꯒ ꯇ꯭ꯔꯥꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯀꯁꯨ ꯅꯦꯝꯖꯔꯤ